Miss TV Ming, Tabi Simutum, 1 hour Kurumzari, Lugana, Nasigi, Murabu Pau Pizeri. Samaga Marpudani to Swa, Maras Gambir Singh dead anniversary term Pantokre. Contextualizing the role of film forum Manipur and its constituent bodies have hit the panel discussion on Pantokre. Wishing language Sadakun Amadi, Dynastic Tana, Sada Kuntrata, Adana language, Kudung South Pirgan Haina, Bevna Group Sub Companies Managing Director Dr. T.H. Davdina, Lautokre. Loinana, Himasul Preski, Haripur area the bus extent of Mio Nipan Sire. Ozik Mapunga Paulo Virasi. State Archaeology Department of Art and Culture, Government of Manipur, Sindhana, Maharaj Gambir Singh Laikidabagi Samaga Marpudani to his that anniversary tonum, Langtabal Leba, Maharaj Gi Samadhi the Pantokre. From Aduda, Manipuri Governor Ajay Kumar Valan Sip Gates, Amadi, Manipuri Chief Secretary Dr. Punit Kumar Goyal na President, Waina Saruk Yaki Bagalina, MLA Lengaki Maru Eva, Mui Sing Yauna, Diana Saruk Yaki. From Adugi Manung Sana Sri Govindji Pala Loisan Govindji Temple Board Impali Myo Singna Dop Pala Pangthok Labamatungda Maharaj Gambir Singh Hagi Portrait Ta Governor Ajay Kumar Bhalan Singduna Maru Oiba Myo Singalona Laisu Katuna Maharaj Gambir Singh Hagi Mapamda Ikai Kumna Otke Tungda Manipur Rifles Contingent American Salute Amasong Last Post Kongduna Mapamadu da Laiba Maharaj Gambir Singha Maiding Nursing Amadi Sana Herasandragi Mitam da Saruk Yakiba Singna Haile Katuna Ikai Kunuki Lunana Mahamadu Laiba Pukrida Governor Singuna Tatpansu Katke. Tharamgi Chief Guest on Saruk Yakiba Manipuri Governor Ajay Kumar Bhalan Hai Maharaj Gambir Singha Si Tungilambi Sana Ubangamba Tauna Farba Manipuri Lusingba Amani Mahaki Laikidaba Numit Asikak Nixing Bagi Matakta, Mahaki Spirit Amasung Wakalon Adu Aikoina, Indaba Honaba Matautai. Foreign aggression the game Manipur Ning Tam Nava Honaba the Loki Batoda see Yam the Sintaningaini. Foreign aggression the game Manipur Ning Tam Nava Honaba Treaty of Yadambu and stated reform start Loki Batodang the do Miamna Nixing Matautai Haina Pondoki. Bang Makata Dana Maras Gashing as Manipur Tungi greatest architect Amani. Manipur would ing tappa, Nungay Papa, Sakotpa, Lamdam Mama, Wainaba Honabada, Lokiba Todang, Amasung, Wakalonadu, Equina, Nixing Matautai Haina, Pondoki. The government of Manipur has taken meaningful steps to honor his enduring legacy. As a humble tribute, the Samadhi of Maharaja Gambir Singh has been declared as a protected historical monument under Manipur Ancient and Historical Monuments Act. Statues of Maharaja Gambir Singh, Maharaja Nara Singh and Hera Chandra the people. May his legacy continue to guide Manipur towards peace, progress and prosperity. Thagachari, Jai Hind, Jai Manipur. Maharaj Gambir Singh Memorial Committee, Chandrapurda, Maharaj Gambir Singha, Nars Singha, Nixing Pambak Manipurgi Levi Lampak Tatsinduna Samag Mapuna Suva Maharaj Gambir Singh Laki Batorum Committee E President Kaisam Vidyapatina Mipamapu Oiraga Atoba Mitunglen Oina Torum Babuhan Na Mitunglen Oina Kontongjam Mangoljao Angjam Brojena Dice the Pumki Taram Nokpuki Waral Committee Vice President Kaisam Surjanabuna Piki Nungi Oiba Warolna Committee General Secretary Mani Kumar Singh na PBK Thorongi Manung Sana Amu Masugi Firal Singkapamatung Manipur Levi Lampakta Laiba Maharaj Gambir Singh Amadi Nursing Mitam the Haile Katuna Thorum Panthoki Thorongi Manung Sana Saitred Kuntak Kibada Maharaj Gambir Singh Amadi Nursingana Barak Tampakta Lerga Manipurgi Kubam Hanjina Bahona Bagi Matangda Waram Kayamarum PBK Nasigi Throm Aduda Seram Herazit Lakikanta Sanma Sandi Sanma Amna Simana Saruk Yaki
ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯒꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯀꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯥꯎꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛꯀ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯄ꯭रेस क्लब पांथोखिबा थरम अदुदा मणिपुरी एडवाइजरी बोर्ड साहित्य अकादमी की कन्वेनर ओइबत नतना मणिपुरी यूनिवर्सिटी मणिपुर डिपार्टमेंट की फॉर्मर हेड ऑफ डिपार्टमेंट प्रोफेसर राजेन तुजाम्बा मणिपुर डिपार्टमेंट मणिपुर यूनिवर्सिटी हेड ऑफ डिपार्टमेंट प्रोफेसर लोइतोंगबम बिरजिता देवी मणिपुरी डिपार्टमेंट मणिपुर यूनिवर्सिटी असिस्टेंट प्रोफेसर डॉक्टर नावरेम सनातोंब सिंह फेसो की प्रेसिडेंट कांगुजम अमरजीत थौरम की चीफ गेस्ट प्रेसिडेंट गेस्ट ऑफ ऑनर ओइना सरुक याकी थौरम अदुगा मरी लेना फेडरल स्टूडेंट्स ऑर्गेनाइजेशन कंगलैपाक की एंटी ड्रग एब्यूज सेक्रेटरी ओइबत नतना थौरम असिगी कन्वेनर ओइबा खेट्रिमियम नाउसाना मखा तादुन हाई मतम अमगी निंगथौ मचा सिंगी फम मुनबा अमदी अंगम मथौ सिंगना लिंगजेन मानदबना अदुकी मतिक अवाब नंगहली हौजिक हौजिक इरमदम असिद थोकलिबा इरांग असिसु सैद्रेन खुंताकपा द थोकिबा थौदोका चप मानना करंब मतम द लोइसिनगनी खंगदना लैरी अमगा वाकल मानदबना मांगलोमदा संगसिनबा ngamdri अखोई पुना लिंगजेन मानना अमतो ओइबगी वाकलोद चेलगदी इंग सिगना पानबा ngamgani हाइखि अमदी मतम अमगी इपा इपु गंभीर सिंह नर्स सिंह अमदी अतै अथौब सिंहना मणिपुर की ngamkhai kaiba yade haina kanna honaduna lakhiba sing adu hauji mirolda khanghan ba tangai fade makhoi gi mathauna maringjel adu senaba horakliba mirol singna tung induna satpa ngamnaba honasi haikhiba loinana puwari gi lamai hangatuna puwari da soikhiba tangkak mayam ama matau kramna achumba lambi da lakhi amadi makhata na purakani haiba नैनब तंगाई फदे खंदुना ngasi थरमसे पांथोकपनि हाइना फोंदोखि सहीना होरपजिदा लेमिनारिबा कांगु पुरुकुदिमा गुमसि चानाना अमतो इ वाखलन शांति ओबा लाकपसु ओरसनु हाइबो लोनना कोइगि हाइरिबा सही तरे खुंताकपा निंसिंग थरमसे मखाताना फेडरल स्टूडेंट ऑर्गेनाइजेशन का पाक फेसोकना सही शांतिना पांथोक सगनी हाइबो वाखमसे थमजरदा मतंग oil pump the bomb langsinda pokhai hankiba thodok adugi matung miyamna oil pump sing thong lona khragani haibagi mi paibadagi oil pump sing da pareng queue lep pa hona khre haiba thodok asai ngarang numidang pung nipan khra helakpada bisnupur district ki moirang police ki manung sanna leiba moirang thana lerekta hangba ilidas field station koba oil pump amada gari masa tongna lakwa me anina bom adu langsinda pokhai hanlambani थौदोक अदुदा थाव कापनब मशीन अमा अकाय तोय नंहन खिबदा नतना अशोक अपंदी यावखिदे पावगी सोर्सेस असि मतुंग इना हाइरिबा थौदोक अदुगी मतंगदा मणिपुर पेट्रोलियम डीलर्स फ्रेटर्निटी की मिफम अमा ngasi पांथोखिबगा लोइनाना वारेप खर लौरब तुंगदा मरी लेनबा लेंगा की मकोक थोंगसिंगदा पिसिलगनि हाइरि हाइरिबा मिफम अदुदा करी वारेप लौखिबनो हाइबगी चपचाबा खंगबा ngamdragasu अखनबा खोंजंग संगसिन बा हाइबा वाफम gi matangda khan हाइरिबा थौदोक असगी मतुंग ngasi नुमिदांगरम इम्फाल की अकोइबदा हांगलिबा ऑयल पंप सिंगदा मियामना मथंग थाव हालहोंगनबा संगसिनबा हरखिबनी हौजिक तोंगान ऑयल पंप सिंग नोंगमगी लिमिट लोइदना थोंग लोनबा यावनख्रे हांगलिबा ऑयल पंप सिंग खरदा मखाताना थाव हालहोंगनबा क्यू लेपनरी हाइरि Cine Actors Guild Manipur Sindra Sahi Asigi Ahanwa Film Forum Manipur gi Cine of Day ngasi Manipur Press Club ta pangthokre tha khudingi tang mapanda pangthokpa Film Forum Manipur gi Cine of Day gi ngasi pangthokhiba thram adura Film Forum Manipur gi chairman Kangembam Kuleshwar amadi Cine Actors Guild gi president Ketrimium Tes Kishona president member sing oina saruk yaki pangthokhiba thram aduda contextualizing the role of film forum Manipur and its constituent bodies have a hiram the panel discussion amasu pangthoki film forum Manipur sembada achoba thodang loriba tongan ba film gi luptra ni thoi gi mihut singna saruk yadano pangthokiba khana nainaba aduda Manipur cinema gi hojik oiriba masak amadi lamdam asigi chanabi ngakna film puthoknaba honabada tangai fadana in gadaba chatkadaba pathap
ama sem duna leiriba asi anuba wafam khara hapsin duna film gi thomi kuding na ngakna satkadabani haiba wafam kupna nainabaga loinana paring naina Manipur cinema bu sakhot maikaida poroknaba pangthok niba thorom gi pandam kaya padladuna sina actor Guild Manipuri Vice President Nithauja Jaividyana wafam kaya phongdokki ine kai siam haning ba haitare asi kaktatna ba khotna ba hona ba dami gi lon mayam se sai sani sohum sangna sangjan gi ba phujan gi ba kon masi shatok pati akui changni akui changni masi lon mayam se akoi mak kawe kari haidino iron da kai haidino se kokchal ba matam ne masi thingau dra ga di after 50 years matung da di 100 years matung da lon ba kaw bi phim da lai madu gi dam te ne khoi na se pangthok chari thank you. Indian Red Cross Society IRCS Manipur State Branch amasung Kaksing District Branch na punna khusamna sindana Kaksing District ke Kaksing Wawgai Elangkhang Bokpi Kaksing Khono Wangu amadi sugnu da hangliba relief camp sing da leiba imung sing da woolen blankets amasung hygiene kit sing ngarang January tai nipan amasung ngasi tang mapan da yenthokre yenthokpai khongsat ado IRCS Manipur State Branch ki State Chairman Narendra Ningomba State Secretary Atokpam Navachandra, District Chairman Dr. M. Rajkumar Amasung, District Secretary K.S. Dharmaraj ki lising makhada sathaki hairi. Thawal District ki Waithau Laikai manga da water supply ki ising phangalagani haibagi sabsana thajaba mari leinaba singna tha sigi trangma phaw da pidragadi thangnaba numit January 3 tagi akan bu khongjang sangsilagani haina Waithau Educated Youth Association Wewa Club Waithau gi Secretary Naurem Abothoina Phongdokre wafam si ngasi waya amadi Waithau apunba mera paibina sinduna Waithau da pangthokhiba pawifam amada Naurem Athoi na phongdokhibani magna makhata aduna hai Manipur lenga ki Public Health Engineering Department ki makhada Waithau pata leiriba augmentation water supply scheme asi sem saba hek loisin kibaga matung mathau toba hauduna atop atopa khun amadi laikai kya da ising pibasu Waithau gi laikai manga gi pirabasu Waithau gi laikai manga gi miam da ngasi phawba ising amata phanghandaba haibasi yamna thamoi sokna nuaite ising phangdana lerekliba asigi matangda Waithau gi miamna mifam phamduna warep kya marum lawrba tungda haukiba December gi tang nipan da Governor amadi Chief Secretary yauna mari leinaba singda memorandum pisinduna Waithau gi miamda Thamakhai amagi manungda ising phanganbinaba wakat pa laikre adubu mari leinaba kanagumba amatana ising pinabagi thaurang paikhalaktabana December 13 da solon bai khong sangsin ke warisin propang ngamdana lairingai serak aduda ngarang so thugaiduna ising singkhatpa horamba yamna hakchina lawi karigumba lagliba thasigi trangma phawgi manungda laikai manga asida ising piragani haibagi sabsaba thajaba pidragadi Waithau praja miyam hena kanba khongjang jangsilagani karigumba warisin proktingai kanagumana athingba sigi mayokta thabak toromlabadi madu thokpa apapatagi teksa khurimak masa masana pujagadabani haike Waithau pata sariba water supply scheme Waithau ki akoibada leiriba apapata daita department amadi hojik leiriba PR sarkar asina pujagadabani amadi mari leinaba ising thaba piba toromlibada senari banmiyoi singatuna masana pujagadabani ham kanagumba paumi amana narakpa matamda Imphal East District ki Khabaisoi Sajwa Jail Road ta leiba Bana Hospital da layengba laklabadi ngasidagi hawraga paumi adugi layengman sada kun aduga diagnostic tana sada kuthra taduna layengbagi khudong saba piba hawragani haina Bevna Group Sub Companies gi Managing Director Dr. T.S. Dablina lautokre wafam se anoba sai asiga mari lenana hospital sigi boardroom da pangthokpa media interaction gi thorum da lauthokhibani Paumisingda asamba khudol piduna ikai khumnaba utpaga loinana pangthokpa thorum aduda Dr. T.S. Dablina makatar duna Bevna Groups of Companies gi makhada leiba Bevna Hospital amadi Diagnostic Center gi maikai dagi haukiba matam kaya dagi mamang dagi paumisingda matam gi oiba angamba mateng kaya pangduna laklei masigi mathakta masigi makha sathrakba oina hana media person amana narakpada layingbada sada tara piramba taramba adu
ngasidagi kun oiragani aduga family members singna sada tara oiragani aduga diagnostic ki matang dasu sada kuntra phawgi khudong saba piragani loinana saliba sahi asida babna hospital na anuba matam sunaba makhalgi layeng pathap kaya su haptuna miyamgi mateng hena palgani haike nabiganu aksang phana lebiu aksang namdaba ana ek yawbai ji aphabnate best wishes ni khoi side tegi adubu karigumba kunong chadadana tanja chadadana na ek thengna biragadi koide lakpiraga sigi subsidized investigation and subsidized treatment with lobi yani Mangunganbi College Ningthau Khongi NSS Cell Amadi Students Union na senduna saliba thasigi taretagi hauduna Youth Engagement for Community Health College Wellness and Sustainability haiba thimda college asida chathariba NSS 7 days special camp ki saruk ama oina ngasi first aid ki training program ama pangthokre haudokpagi thromda college asigi NSS unit 1 in charge assistant professor RK Nabukumar NSS unit 2 ge in charge assistant professor Asem Belorvati na athoiba mitunglen amadi trained first aider Singh Indian Red Cross Society Bishnupur District Branch ki Secretary Dr. Huidrom Romans amadi Joint Secretary Huidrom Syamchana Wangloi oina saruk yaduna college asigi mahiroi singda first aid ki matang da takpi tambikhi Amramda Thorangi Saruk Ama Oina College Asigi NSS Cell gi Maikaidigi Palem Panthau Sanglen All Age Home Tabul Kojuman Dasu Satuna Home Aduda Laiba Ahal Singda Asa Thak Tengbang Polamsu Tengbang Ke Indian Red Cross Society Manipur State Branch ki Mateng Loinana DC Bishnupur su oiribi Indian Red Cross Society Bishnupur District Branch ki President Puja Elangwam IS ki miyeng makhada Indian Red Cross Society Bishnupur District Branch na Bishnupur District ki manung sanba Moirang Khunou Mamang Sabal Relief Camp ta hygiene kit amadi tarpolin mateng pangkhre mateng pangba aduda District Bishnupur Municipal Council ki chairperson su oiriba Indian Red Cross Society ki patron member Laisram Maniaima branch asigi secretary Dr. Huidrom Roman treasurer Moirangthem Ibohanbi committee member Wahangbam Tolangau Oinam Rajendra amadi atai thomising su saruk yaduna health hygiene kit sing amadi tarpulin sing adu mateng pangkibani Council of Higher Secondary Education Manipur Kosemna Parak NCERT New Delhi ga khusam naraga tha sigi manga dagi hauna numit manga ni sumna satrakpa holistic progress card secondary stage and standardization of question paper template ki workshop ngasi simarong da leba classic grand day gi imperial hall da mai pak na loisin khrei ngasi workshop loisin gi thorom aduda manipur lenga ki SEERT की डायरेक्टर A Romel Singh na chief guest Kosem chairman T Ajit Singh na president amadi Kosem secretary KS Asnik Kumar na amasung Kosem gi examination controller oinam joina guest of honor Singh oina saruk yaki numit mangani gi workshop ase Farak NCERT gi CEO professor Indrani Baduri ki miyeng makhada pangthokpani hairi from aduki chief guest ki oral perioduna SCERT Manipur ki director A Romel na phono kibda holistic progress card ISBCSC new education policy ki oina yamna maru oiba assessment system gi masak amani haiki SCERT na su masidamak assessment development work su sem saba loire haiki mang hai NEP 2020 ki makhada masigi foundation stage ki curriculum framework website ta upload tawre ISBC haibisina angang singda lairik takpadasu dimension kaya thokna takpada sauna mateng pangi hojik NCERT na puthokpa curriculum kaya adusu SCERT na translate tawthoklaga sem sadana website ta thagna bakan honari haiki workshop aduda saru yakhiba tongan ba school kaya dagi oja singna numit mangani gi workshop asina phangba kanaba kaya basu phonok khibaga loinana
Farak Amadi Korsembu Tagat Pasu Pongdoki. Hauji VDF sing na taliba demand sing atu da pitok piu haiduna ngasi thawal district VDF personnel sing na hayal labuk lampakta asabu protest ma pangthokre protest adu da thawal district VDF personnel listing ani henbuna saruk yaki protest adu da our demand are legitimate security without security force VDF is injustice recognize VDF regularize VDF government apathy facing VDF to strike no right no duty haina thaba placard sing painaki ngasi khongjang adugi matang da thawal district VDF welfare association gi vice president L Suresh Maitei na hai thawal district ki oina apunno VDF member singna protest tori ba asi VDF singna matam sangna ta tanduna lakpa demand sing state government na pithok naba khanari hairaga pithok nabagi pithok nabadi hona daba matam thadok da thamba mayam asina VDF members singi thamoi da pen daba kaya lakpadagi hojik independent gun down and pen down strike sangsilibani masi saruk amoina ngasi asi VDF member miyamna pen dabadagi taliba demand asi pithok pinaba protest asi tawjabani haiki maana makha tan hai Manipur apunbagi oina VDF member singna lakliba January tang 3 Imphal asoba mass rally ama Sanava Central Committee Warep ki matung ina aikoi Thawal district ki oina su member listing ani henbana saruk yagani haiba wafam su thamjari sengna harbada VDF singna taliba demand asi maram saba demand ni maram di Indian Constitution gi article 39 clause D da service matter gi matang da asumna hairi madudi equal pay for equal work for both men and women adu erbadi Indian Constitution da mayek sengna leiraba sana kanglon asigi mayokta state government na leibani haibada matik sare mioiba khunai ama sakotpa haibasi sabmanaba mieng amada paliba lengak aduna yengba mathau tai natragadi leibak aduda santi porokpa ngamloi aikoi santi thugaiba pamde aikoi santi thugairakpa miam adu control taunaba state government na thambani maramaduna VDF singi demand asi pithok pinaba ngasi protest asi tawjabani haiki ang tara ka tarukta All Manipur Sunday Committee ki miyang makada koi chatkadaba mass rally sida thawal yu nasu yam chawna so yagani maramaduna hairiba asumma ba koi ki makata na koi ki pandamasi phangna hona bada sangsal kadaba khongjang singda su thawal district na achoba saruk yabaga loina na koi makata na so koi na pami ba maram chaba demand sing asi athumo ton thabak ton thokpina ba Manipur lenga ki puni singsinjari How he say the singing Sumna Kunmanga December Kuntrama to Ayupung Manga Makai Truk Makai Tab Pawgi Manunda Kwakta de Tabak Suduna Laikiba Muhammad Tazuddin Chesham Amade Muhammad Salahuddin Kut Haibam Anibu Semi Police Station Manung Sanba Kongampat area da Lambigi Nakal Salingaida Garina Thomlaga Laikidaba Amade Tholam Bagari Sen Kiduna Pava Namdana Lerikiba Gari Amadi Senariba driver Padriba Pava Asiba Haksang Animak Lokiro Haina Mishi Adugi Matang the Sankwa JC against the brutal hit and run killing of Muhammad Tazuddin and Muhammad Salahuddin na Loki Warep Ado Manipur Police Ki Makedagi Panaba local MLA Tongam Santi Amadi Laikidaba Mui Anina Tabak Torumba Maitram Construction na Culprit Singh Phan Makanna Honabiba Asi Uraga Kongpong Kara Handoktuna Ngasi Asi Haksang Animak Laurugani Amadi Dharmagi Oiba Aroiba Matomangam Pangtolagani Haina Kwaktadagi social activist Oza Muhammad Jiauddina Kwaktada Ngasi Pangtokpa Pau Infam Amada Pongdokre Mana Makata Kibada Manipur Gi Tongan Ba CSO Singh Ampako AMSO MMWO Amadi Kwaktagi CSO Singh Ampaya Akok Akaibo Anjuman Kwakta Municipal Council Lusing Singh Jamiat Amadi Atai social leaders Singh Nasu Lepalitana Mateng Pangbirakli Masidamak Tagali Aduga Myoy Ani Asibu Thom Liva Gari Adu driver Assam Dagini Adu Manipur Police Ki Makok Thongba official Singh Semi Police Station or Sina Leptana Mateng Pangbiduna Thodok Thokpa Numitki Hek Nongan Baga order Tokna MG10 na Lusingba police team Amana Assamda
चटुना हौजिकसु थीबा हुंबा कल्प्रिट सिंह फारनबा होनबिरिबा कया उरगा मखोइगी मथौ मसक खंगबा लोकल एमएलए गी अमदि सेसु सिंगी पांगबिरबा मतेंग अदुबु इकाई खुमनबु ओइना असिबा हक्सांग लौवी वारेप असि लौबने हाइके Manipur Home Department di Police कर्मचारी सिंह अमसुंग लोकल एमएलए पुनमसु कल्पि अदुम अहुम फाना एखोय फाबा ngomnanaba कोनबदा मतेंग पांगबिउ हाइबसि लोइनना एई वफमदा सिंदोक्सरि Odisha da hengagi numini sumna sathagaba 12th Eastern India Men's and Women's Body Building a Physics Sports Championship 2026 da Manipur bu represent tawduna saruk yargodaba All Manipur Body Builders Association ambagi team ngasai Imphal International Airport tagi lamthakri team maduda kg humdra manga gi category da Naurem Freddy Singh kg Marfudara gi category da Khetri Mayung Niraj Men's Sports Physics da MD Ijaz Saha amadi Women's Model Physics da Phila Yangya Yauri Imphal West District ki Ghari Awang Lekai da leiba Widows and Orphan Resource Development Trust ki Thaupuriba Singda ki handuna bom thamjin lamba ki thong matungda tawidana ba mari leinaba singda appeal tarokle hiram asiga mari leinana ngasi nungthil Widows and Orphan Resource Development Trust ki office ta pangthok paw infam amada trust asigi founder leader Ningthaujam Gunindrona hai trust asi Lukhrabi amadi tola tarba singi yaifana ba thabak tawriba kanguni madugi mathakta trust asina state asina thokliba irang manungda awaba tarba miyamda angaba mateng pangduna lakhibani adubu KCP ni haina iba serial amada trust asigi founder member Moirangthem Ningol Waikhom Ongbi Bijyagi Kongba Ningombam Lekaida Leiba Mapamgi Yumda Thasigi Tareta hand grenade ama thamlamba asi angak papoi kari maramgi bomb adu thamlam libano haibagi chapchaba warol khangan dabana chamam na ba pokle adubu KCP gi cherol aduda trust na hauba marup lep na ba hairak pasu thengnare marup lep na bagi maram khangan ba tawdana lepu hairiba asina hena chamam na le trust na tawriba marup asi tola tarba singi yaifana ba tawani marup sanabana aranba amade Kanagumbagi Makaidagi Pam the Wakat Amta Laitri Madam Maduna Trust Sigi Lusing Basingbu Ahak Paserak Pigani Haina KCP Makaidagi Tamlibu Wapam Handok Piu Asoiba Aran Bayarabasu Sum Toknabagi Tanzap Bibiu Hirakli Lanagi Pesatan Manate Tola Taramiang Mateng Pangjavani Lukrabi Sinda Koinangam Mateng Panga Lakjava Trust ni Aduna Trust at Hambiri Baganomeamsi Tang Bhapta Minaraga Kaino wari chanarag yanaba amagi matungina akoina tawjariba thabak thorom mayam sida athing bapi bise athuba tamda komthok biu haba wafam jaegi makai de ge thamjai Himachal Pradesh ki Sirmaur district manak Singlambi gi dagi private bus ama on thabagi thodokta mi ni pan sire haina officials in a phongdrokli passenger cabinet asopan nangbana mi siwi masing hegalakani haibagi singnaba leiri hairi Police na phone roki matung ina bus da me kuntra dagina kuntra ga manga phawgi passenger sing puduna Haripurdhar area gi Singlambi da thaudarak pada driver aduna control tawungam da bagi bus adu mathamkha onduna onthakibani Sirmur gi superintendent of police Nisint Singh Negina mio nipan sire haiba confirm tawre amadi rescue operation sathari haiki thododu thokpa mafamdu Manak nakpa miyo singna emergency team thungadrigi maoina sangchinduna passenger sing adu rescue tawge thabak sathaki hairi Sanabagi Pauda All Jirbam Sports Association as Sana Sinduna Jirbam Higher Secondary School gi Sanabungda Mamang Saigi December tang Tamapandagi Tim Tare and Saruk Yadun Satrakba Anisuba Elangbam Thomas Singh Memorial Junior Boys Under 17 Football Tournament 2025-26 Ngasi gi Sanakiwa final match da Sunrise Club Kadam Talana CKC bu goal amasuna da Mighty Piduna Sunrise Club na tournament asigi champion aduga CKC na runner up takri Sunrise Club ki Sanroy MD Kabir Uddin na match ki taruk suba minute ta goal ama sanduna half among da Sunrise Club na CKC dagi goal ama Mangjil Thadana Laiki
ha matungda CKC club na yamna kanna sanaki adubu goal amata sanba ngamdaduna apiwa matamda Sunrise Club kadam talana CKC bu goal amasuinoda mighty bapiduna Sunrise Club na tournament sigi champion aduga CKC na runner up takibani tournament sigi waina Sunrise Club ki Shanroy MD Kabir Uddin jersey number 16 na best player taki ngasi final match asida Jibam ki sub division police officer MD Nur Kamal MPS All Jibam Sports Association Asai President S Maniton Singh Jibam Police Station ki OC Tikendra Tingujam amasong donor oina elangwam Toyai Singh na mathangsina chief guest president amadi guest of honor oina daisapam ki loinana finance match ki champion runners up amadi best player singi prize su yenthoki hauzik aroibada maroi pa amnu pijari Samaga Mapudani Toisuwa Maharaj Gambir Singh gi death anniversary thoram pangtokre Contextualizing the role of Film Forum Manipur and its constituent bodies have hiramda panel discussion pangtokre Pamigi Lang Munsada Kun Amadi Dynastic Tana Sada Kuntra Tadana Langwi Kudong Saba Pirgani Haina Bevna Groups of Companies Gi Managing Director Dr. T.S. Dublin Lautokre Loinana Himachal Pradesh ki Haripudhar area da bus accident da miyoi Nipan Sire Ngasi yo inadi image balum sandok sa matang asir lo jere miyambo amukana kurumjai